ꯃꯐꯝ ꯑꯁꯤꯗꯁꯨ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯀꯥꯏꯕ ꯀꯌꯥ ꯑꯃ ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ ꯚꯛꯇꯁꯤꯡꯁꯨ ꯅꯨꯃꯤꯠ 4ꯅꯤꯔꯣꯝ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯂꯥꯏ ꯈꯨꯔꯨꯝꯅꯔꯤꯕ ꯑꯃꯗꯤ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝ ꯀꯌꯥ ꯄꯥꯡꯊꯣꯛꯅꯔꯤꯕ శ్ꯔꯤ శ్ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜ ꯍꯧꯖꯤꯛꯁꯨ ꯏꯁꯤꯡ ꯊꯨꯝꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯅꯈꯤꯗ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤꯗꯅꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯄꯥꯡꯊꯣꯛꯇꯅ ꯂꯩꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡꯗꯤ ꯇꯣꯛꯄ ꯌꯥꯗꯕꯅꯤꯅ ꯏꯁꯤꯡ ꯊꯨꯝꯂꯕꯁꯨ ꯂꯥꯏꯒꯤ ꯊꯧꯔꯝꯗꯤ ꯑꯗꯨꯃꯛ ꯆꯠꯊꯔꯤ ꯍꯥꯏꯅ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯎꯅꯖꯔꯤꯕ ꯑꯁꯤ శ్ꯔꯤ శ్ꯔꯤ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜ ꯄꯂꯥ ꯂꯣꯏꯁꯪꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅꯤ꯫ ꯑꯣꯖꯥ, ꯏꯆꯥꯎ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯂꯦꯞꯅꯔꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯃꯍꯧꯁꯥꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯁꯤ ꯂꯦꯞꯄꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯃꯛ ꯆꯠꯊꯕꯤꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯇꯔꯁꯤꯡ ꯂꯥꯛꯄꯤꯔꯤꯕꯁꯨ ꯑꯍꯥꯟꯕꯗ ꯀꯣꯛꯅꯣꯅ ꯏꯀꯥꯏ ꯈꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯅꯍꯥꯟ ꯗꯦꯠ 31ꯗꯒꯤ ꯏꯁꯤꯡ ꯆꯥꯎꯗꯅ ꯑꯩꯈꯣꯏ ꯒꯣꯕꯤꯟꯗꯖꯤ ꯂꯥꯏꯁꯪ ꯃꯅꯨꯡꯁꯤ ꯑꯩꯈꯣꯏꯅ ꯆꯪꯕ ꯌꯥꯗꯗꯅ ꯇꯧꯕ ꯈꯣꯠꯄ ꯇꯧꯕ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯗꯤ ꯑꯁꯇꯀꯥꯟ ꯁꯦꯕꯥ ꯍꯥꯏꯕꯁꯤ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯩꯒꯥꯁꯤꯡ ꯏꯁꯤꯡ ꯂꯩꯔꯤꯕ ꯑꯩꯒꯥꯁꯤꯡ ꯂꯩꯔꯤꯕ ꯁꯦꯕꯥ ꯂꯦꯞꯄ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯀꯥꯏꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯏꯁꯤꯡ ꯊꯨꯝꯃꯁꯨ ꯈ꯭ꯋꯥꯡ ꯌꯧꯔꯁꯨ ꯑꯩꯈꯣꯏꯗꯤ ꯂꯦꯞꯇꯅ ꯑꯗꯨꯝ ꯀꯥꯏꯗꯅ ꯉꯁꯤ ꯐꯥꯎꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯆꯠꯊꯔꯤ꯫ ꯑꯣꯖꯥ, ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯊꯦꯡꯅꯕꯤꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤ ꯀꯔꯤꯅꯣ? ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯅꯩ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯤꯅ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯁꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯡꯒꯤ ꯃꯊꯛꯇꯅꯤ ꯏꯁꯤꯡꯁꯦ ꯂꯩꯔꯤꯁꯦꯀꯣ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯁꯦꯕꯥꯗꯤ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯠꯅꯔꯤꯕꯁꯤꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯨꯡꯇꯤꯒꯤ ꯒꯣꯕꯤꯟꯗꯒꯤ ꯒ꯭ꯋꯥꯜ ꯁꯦꯕꯥꯒꯤ ꯂꯥꯛꯄ ꯑꯩꯈꯣꯏ ꯚꯛꯇꯁꯤꯡ ꯒ꯭ꯋꯥꯜ ꯁꯦꯕꯥꯒꯤ ꯑꯍꯟꯁꯤꯡꯁꯨ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯏꯆꯥꯎꯁꯤꯡ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯦꯡꯉꯛꯇ꯭ꯔꯦ꯫ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯂꯩ ꯂꯦꯡꯕ ꯏꯃꯥꯁꯤꯡ ꯑꯗꯒꯤ ꯑꯩꯒꯥꯁꯤꯡ ꯑꯌꯥꯝꯕ ꯋꯥꯠꯂꯦ꯫ ꯑꯗꯒꯤ ꯚꯛꯇ ꯕꯩꯁꯅꯣꯞꯁꯨ ꯑꯃꯠꯇ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯅꯤꯡꯕ ꯀꯩꯗꯧꯕꯗꯣ ꯏꯁꯤꯡ ꯏꯆꯥꯎꯁꯤꯅ ꯂꯥꯛꯇ꯭ꯔꯦ꯫ ꯁꯤꯕꯨ ꯂꯥꯛꯅꯅꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯒ ꯏꯁꯤꯡꯁꯤ ꯂꯧꯊꯣꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯖꯦꯅꯦꯔꯦꯇꯔ ꯇꯧꯔꯒ ꯏꯁꯤꯡ ꯆꯤꯡꯊꯣꯛꯀꯗꯕꯁꯨ ꯏꯁꯤꯡꯁꯦ ꯍꯥꯖꯤꯜꯂꯛꯄ ꯂꯦꯞꯇꯕꯅꯤꯅ ꯅꯥꯀꯜ ꯑꯃꯗꯤ ꯍꯥꯖꯤꯜ ꯂꯦꯞꯇꯕꯅꯤꯅ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯑꯃ ꯑꯗꯨꯝ ꯑꯣꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯣꯕꯤꯟꯗꯒꯤ ꯁꯦꯕꯥ ꯁꯀꯟ ꯀꯥꯏꯗꯅꯕ ꯑꯩꯈꯣꯏꯒꯤ ꯄꯂꯥꯁꯤꯡ ꯑꯍꯤꯡꯒꯤ ꯇꯧꯒꯗꯕ ꯄꯂꯥꯁꯤꯡꯁꯤꯗ ꯃꯐꯝꯁꯤꯗ ꯂꯦꯛꯇꯅ ꯆꯥꯗꯅ ꯑꯗꯨꯝ ꯂꯩ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯤꯟꯕ ꯂꯥꯛꯆꯔꯤꯁꯦ꯫ ꯉꯁꯤꯗꯤ ꯐꯩꯖꯣꯝꯗꯤ ꯁꯦꯠꯂꯛꯇ꯭ꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧꯊꯣꯛꯄ ꯌꯥꯕ ꯁꯦꯡꯗꯣꯛꯄ ꯌꯥꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯒꯣꯕꯤꯟꯗꯒꯤꯗꯃꯛꯇ ꯏꯕꯨꯡꯉꯣꯒꯤ ꯊꯧꯒꯜꯁꯦ ꯀꯥꯏꯗꯅꯕ ꯑꯩꯈꯣꯏ ꯇꯧꯕ ꯌꯥꯕ ꯈꯔ ꯇꯧꯔꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯤ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯣꯖꯥ, ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯙꯔꯃꯒꯤ ꯑꯣꯏꯕ ꯄꯥꯎꯖꯦꯜꯗ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯤꯕꯤꯅꯤ? ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯚꯛꯇ ꯕꯤꯁꯣꯞꯁꯤꯡ ꯂꯥꯛꯄ ꯌꯥꯗꯕꯁꯦ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯊꯨꯅ ꯏꯁꯤꯡꯁꯤ ꯂꯧꯊꯣꯛꯇꯅ ꯑꯗꯒꯤ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏ ꯇꯧꯔꯒ ꯚꯛꯇꯁꯤꯡ ꯂꯦꯡꯉꯛꯄ ꯌꯥꯅꯅꯕ ꯑꯩꯈꯣꯏꯗꯁꯨ ꯐꯣꯟ ꯃꯌꯥꯝ ꯇꯧꯕꯤꯔꯛꯏ ꯒꯣꯕꯤꯟꯗ ꯈꯣꯏꯔꯝꯕ ꯒꯣꯕꯤꯟꯗ ꯗꯔꯁꯟ ꯂꯥꯛꯆꯒꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯁ꯭ꯔꯤ ꯒꯣꯕꯤꯟꯗꯖꯤꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯄꯤꯕꯤꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯒꯣꯕꯤꯟꯗ ꯗꯔꯁꯟ ꯇꯧꯕ ꯌꯥꯅꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤ꯫ శ్రీ శ్రీ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜꯒꯤ ꯂꯨꯞ ꯀꯠꯄꯒꯤ ꯊꯧꯔꯝꯗꯤ ꯏꯁꯤꯡ ꯆꯥꯎꯔꯕꯁꯨ ꯃꯇꯝ ꯆꯥꯅ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯤ ꯍꯥꯏꯅꯁꯨ ꯇꯦꯝꯄꯜ ꯕꯣꯔꯗ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯎꯅꯖꯒꯗꯧꯔꯤꯕ ꯑꯁꯤ శ్రీ శ్రీ ꯒꯣꯕꯤꯟꯗꯖꯤ ꯇꯦꯝꯄꯜꯒꯤ ꯂꯨꯞ ꯍꯧꯕꯤꯔꯤꯕ ꯑꯥꯏꯗꯤꯌꯥ ꯑꯃꯗꯅꯤ꯫ ꯒꯣꯕꯤꯟꯗꯖꯤꯒꯤ ꯁꯦꯕꯥ ꯑꯁꯤ ꯀꯃꯥꯏꯅ ꯆꯠꯊꯕꯤꯔꯤꯕꯒꯦ ꯃꯊꯪꯒꯤ? ꯍꯣꯏ, ꯂꯨꯞ ꯍꯧꯕꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤꯅ ꯏꯕꯨꯡꯉꯣ ꯁꯦꯕꯥꯗꯤ ꯀꯥꯏꯕ ꯌꯥꯗꯕꯅꯤꯅ ꯍꯥꯟꯅꯒꯤꯁꯤꯗꯤ ꯏꯁꯤꯡ ꯊꯨꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯁꯣꯝꯗ ꯃꯈꯥꯔꯣꯝꯗ ꯃꯆꯥ ꯑꯃꯈꯛ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯍꯧꯔꯒ ꯁꯦꯕꯥ ꯂꯥꯛꯄꯗꯤ ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯄꯁꯤ ꯏꯁꯤꯡ ꯆꯥꯎꯕꯅꯤꯅ ꯀꯨꯝꯃꯒ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯁꯦꯕꯥ ꯑꯩꯈꯣꯏ ꯀꯥꯏꯕ ꯌꯥꯗꯦ ꯁꯣꯏꯕ ꯌꯥꯗꯦꯅ ꯈꯣꯡꯅ ꯑꯗꯨꯒ ꯆꯪꯉꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯕꯁꯦ ꯄꯂꯥ ꯂꯣꯏꯁꯪꯒꯤ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯂꯥ ꯑꯍꯟ ꯄꯂꯥ ꯅꯍꯥꯅ ꯂꯩ ꯑꯗꯣ ꯄꯂꯥ ꯅꯍꯥꯒꯤ ꯅꯝꯕꯔ 3ꯒꯤ ꯉꯁꯤꯗꯒꯤ ꯂꯥꯡꯕ ꯇꯥꯕ ꯑꯗꯨꯒꯤꯗꯃꯛꯇ ꯒꯣꯕꯤꯟꯗꯒꯤ ꯊꯧꯔꯝꯁꯦ ꯀꯥꯏꯗꯅꯕꯅ
ꯏꯁꯩ ꯁꯛꯄ ꯒꯣꯕꯤꯟꯗꯖꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯩ? ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯋꯥꯅꯔꯦ ꯑꯗꯨ ꯒꯣꯕꯤꯟꯗꯒꯤ ꯊꯧꯔꯝꯁꯤꯗꯤ ꯀꯥꯏꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯒꯥꯔꯤ ꯐꯥꯎꯕ ꯂꯥꯛꯄ ꯌꯥꯗꯦ ꯈꯣꯡꯅ ꯃꯁꯤ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯋꯥꯅ ꯒꯣꯕꯤꯟꯗꯒꯤꯁꯤꯕꯨ ꯀꯥꯏꯗꯅꯕ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯂꯥꯛꯆꯔꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯁꯣꯏꯐꯗ꯭ꯔꯕ ꯀꯌꯥꯗꯗꯤ ꯐꯅ ꯏꯁꯤꯡ ꯆꯥꯎꯗꯨꯅꯁꯨ ꯑꯉꯝ ꯑꯉꯝꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯇꯥꯡꯂꯕ ꯂꯟ ꯑꯣꯏꯔꯤꯕ ꯑꯥꯁꯇꯀꯥꯜꯒꯤ ꯃꯁꯛ ꯉꯁꯤ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯥꯡꯍꯟꯗꯅ ꯊꯝꯕ ꯉꯝꯂꯤ꯫ ꯃꯁꯤꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫